ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ GST yauna nongmada changdaba yadraba potlamsingi mamal hengathanduna miyamdagi sel khongatpagi thabak chathare haina MLA Joy Kisan na haikre Kurumjeri STB pau meeting tabiri basing taram nokcheri hoji pau sarong na pizari GST yauna nongmada changdaba yadraba potlamsingi mamal hengathanduna miyamdagi sel khongatpagi thabak chathare haina MLA Joy Kisan ngasi thangmai bandal leiba ANYTK gymda fitness health center hangdokpagi thoramda phongdokre MLA na makha tana haikibada miyamda fanghangani haikraga miyamdagi oina khongatuna leire lalhobana sel khairamba tokkhrabasu lengak amadi famnaiba singnadi praja singdagi phongna sel khongatle haiki Matamamada Manipura Lalup Mayamna Praja, the section Kudimaki, Shell Kairakpati Praja Mayami Kola, Malakpatagi, Ako Lalup Mayam Shibu Prajagi, Awabani Haiduna, Shell Kaibat, left Krevzik, Prajagi, Awabis, Kangviduna. Huzigna legalized Toroga government, Sina, Praja Mayam the Shenpum Kongali. Shenpum Kongali Hibasi, Kamina Kongal Gabida, Huzik diesel Mamal Kam Hingali, petrol Mamal Kam Hingali. Masi legalized takes Natabrava. Aduna government se chalainable ngamakta dana masi praja mayam dagi paisa khonggot pa hora bane se aina masi government se da aina masi wafam se thami Mahakna makhata na haikibada lamdam masigi sanaroi kaya makoigi hai singba amasung mathau nabu sak khangbaga loinana yokhatpagi thabak sing chathari makoina lamdam masigi mingchat purakpa matamda pukning thogatli hairaga makoibu hena hotna hanbada mateng pangbibagi mahutta rajniti tawduna makoigi punsi lamakhangda manghanbagi thabak lefaningi haiki shine khallaga chinara training tawna leiraga world cup side de yaudoriba Brazil sana basta yaudor basta da sida na matik chaba sana roje kai legisin Madura state government na magi incentive pi na mayam ko thagala khatharam ba haiba se koi leiriba government si politicalized tawraga sana badu politics changjala bra haiba gi se yam chawa wangni Manipur si chakholan haiba taragadi Manipur University ki housing oriba fibam masigi matangda Chief Minister N. Birenna Human Resource Minister Prakash Javadkar ga telephone da wari sanakraba matungda Manipur University ki fibam yengshinanaba Ministry ki Joint Secretary Manipur da laktuna Chief Minister N. Biren ga wari shanakre Ngasi ayuk anganbada Moregi Indo Myanmar Friendship Gate number 2 gi mafam singda auto rickshaw park tawriba kangbuga mafam aduda leiriba hotel amadi lanai gari loiriba miyoi singi marakta gari khambagi matangda yenarakpadagi gate number 2 gi mamangda auto rickshaw yauna makhal amattagi gari sing changan khidre yenabaduna maram oiduna More Bazar matam khara thonglonaki nakal ani gi miyoi singa More police ki kangbu yauna wari sanaki wari sanabaduda ngasi dagi tharaga numit manganigi manungda Technopol DC amadi mari lainaba official sing yauna nakal anigi miyoi singa punna wari shanaba haina yanaki gate number 2 gi mayada gari amatta khamba yahan khidre hotel singda lainanaba mi thinba lakpa gari singdi changan bahaina yanakre nakal anigi marakta yanaba purakpadagi More town mahusagi punsida hanjilakre Manipur da 50 micron yogdaba plastic fagatpagi thabak Manipur Pollution Control Board na leptana changsilakli ngasi su board asigi environment scientist KH Tombana luchingduna city police ki kangbu amaga loinana BT road ki makha thangba dukan amadi temporary market ta drive chathakre drive adugi matangda KH Tombana sarkarna athingba thamkraba plastic praja singna season nabiganu haiki Government or my government 2017 gi September tang time to notification ama thokuna 50 micron gi makha da leiba plastic carry bag sing ase phagat ka dabani masi sinaba aduga paisan ba punam ase thinge aduga makha da koina file loina palak ama aduga madugi aduga loina na chahi manga jen na piba mi jing group sing to kana district ayam loina bak mai pura leiba sing je cover to gani koina kana to kanjida adu makha ta na koi detu dum chathagi gani
Oinam Kendrada Larik Tamning Laga Tambang Daba Mahirui Singi Awaba Kokhanduna Makoibu Makhatana Larik Tamhangani Haina Manipur Pollution Control Board ki Chairman El Radha Kishorna Apunba Mayai Kabachindak Thingbalop Kainogi Chahi Mari Mapung Farakpagi Thoram the Haikre Thoramadu Apunba Mayai Kabachindak Thingbalop ki Chairman N Chanu Chinkai Hanbi Jila Parishad Member M Somananda Pradhan Yauna Miyoi Kyana Saruk Yaki Radha Kishorna Makhatana Haikibada Miyamgi Damakta Kathok Laba Matamda Samaj asi kanba ngamgani mayai kaba nisha thingnana bahotnabada ima singi chauraba thodang lai haiki aigi kendrada larik tamdaba non schooling drop out chuklei le heloi huji school lama central school lama lingabani chaliba sahi sidege hogani ai laira re wabi gano aigi sai su larik tamba phangdre wabi gano suksoi soidana laira la masa sing topper divisional put soidir pu thokse gani ayagna radha kishorna karigi सरकार से पाइखल स्कीम से प्रजा यौहलमदबने प्रजा हाइदोक्तबने ऑल द ह्यूमन बीइंग्स मसा मसा की ड्यूटी मसा खंगब रेस्पॉन्सिबिलिटी फिक्स तब अफब खुनाय अफब लेपाक जाति सुसोई सोइदर होगनी है खंगे Tausem Sub-Division ki Manung Chanba Teguram Village da ising ichauna maram oiduna inter-village amadi Tamenglong headquarter ka samnaba hanging bridge ahum amang ata thokan khre hanging bridge sing adu Makru River da sabani hairi maduna maram oiduna praja sing da chauna khudong chahandre Barak Turel gi imaisu wangkhalakpadagi lofam amadi manamasing thaba mafam sing ising thumjin khre hairi Oinam Kendrigi Manungda ising ichauna maram oiduna awaba mayok nariba miyoi singda Kendrigi MLA El Radha Kishorna chana thaknaba polam singgen thokre Tharamaduda MLA Radha Kishorna haikibada hojik fawbada sarkar na pitharakli ba cheng asigi mathakta mahaki maikei dagi angamba mateng pangduna darkar oiba nongmada sizinadaba yadaba polam sing leiduna miyamgi damak mateng pibani haiki Nambol Turian ki Waisen Maringi Singer Sina Center Alakanto da Ikoida Kona Tumbani Maram Sina Mapamasita Hoji Power da Ikoina Hoje Kona Yanjari Base 480 family flood effect Toriba Sing the Soholom Pum Sing the Bangli Base Ikoi Angamatak to Honabane Dubo Manipur Sakaki Maike the Pirakli Ba relief ki material singer Siasina Kona Bangam Daba Maram di Mapamasita कोई जगह जगह तो सोकने हंजलकुन मरम ओइदना आइगी साइट के एमएलए की साइट के हजि फावदा चेंग दी सरकार ने पिरे अदुगा चीनी और से हवाई थाव थुम से लेना दरकार लेबे सिंग अदु आइना आइगी साइट की पांगबया बा पांगे पाउगी मरक थतना तेम ब्रेक अमा Bohagi mustard amadi refined oil the taste of Assam Bohagi oil chabiu Karupati Oibiu. Masida Sunatana, Lucky Coupon Price, Mayam Amasu, Lejari, Adongi, Manaknakpa store dagi, Fangbigani. Movel Furniture. Monsoon season ki oina Movel Furniture Imphal na Manipur Miyam da Mega Furniture Sale Shahadani Fu Fawbagi discount pizzeria. Asida natana modular kitchen khakta oina lebiba matamda dining set ama khudol oina tamjari. Nasimag lengsin biraksi Movel Furniture, Kwakitel near Imphal College. Chabada Hauraba Haksang Soktaba Bohagi Mustard Oil The Taste of Assam Distributor Oining Basingna Mobile number +917578007064 Guwahati da contact Tobirakpa Yagani Bohagi Mustard Oil Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi ojasingna aina exam gi sem saba matamda yamna mating pangbikhi aduga BCC dagi aina phangakhiba study material regular mock test suggestion na chingbasing yamna chanakhi ISSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu Break matuna taram nokchire zima khataba pau Numit Marini Chumna Chathakadaba Juko Valley Expedition Tour Ama Ngasi Speaker Y Kem Channa Yumnam Lakai Lairembi Lampaktagi Lamthakre Poire Itibalup na Sinduna Nupi Yauna Miyoi Maudra na Sarukyari Poire Itibalup ki State Secretary KH Nirmalna Mahusa Lairembi na Semgatlam Liba Mapam Singbu Yokat Nabagi Chatharapa Khongthang Ama Oina Juko Valley da U Pambi Sing Thabaga Loinana Semgatpagi Thabak Sing Pakhatkani Haiki Mausa the Lepton as a Tarapa Putangi Amoina Handaksu, Zuko Biligi, Konsela Zanabaki Damukta, Semsa, Edi Mausa, Sakam Singado,
ꯀꯥꯏꯍꯟꯗꯅ ꯊꯝꯕ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤꯒꯤ ꯑꯣꯏꯕ ꯕꯤꯜꯒꯤ ꯈꯣꯡꯖꯦꯜ ꯑꯁꯤ ꯆꯠꯆꯕꯅꯤ Speaker Waikem Channa naha oiribasingna punna thoklaktuna mahosagi khal yokhatnaba paikhatlagliba khongthang ase yamna singthaningai oi makha tana naha masing hena thoklaktuna mahosagi khal ngakpada saruk yahaningi haiki Saliba timasi tikta kaidana nungai fana amadi lebaki Manipuri iramdam sigi interest ta sagi punna khunamini ba jati mayam si nuksi sanana leminane bidamta message am oigani hebasegi thajabani Imphal exam thanaba center lay haiduna exam thananaba tawruraga exam center mapangi state singda piraklibasi yaningde mahiroi singi khanduna exam center reschedule tobiu hairi mahiroi singi mama mapa amadi desamna sinduna Manipur Press Club ta pangthokpa paumi singonabada exam thagadaba mahiroi singi mama mapa singna phongdokhibada agriculture amadi allied subject singda exam thananaba ICAR na loba All India Entrance Examination asi Imphal center lay haiduna parikya thanana ba sem sahalure admit card laglaba matungda mapangi state singda center pirakhibani mahiroi singi khanduna exam center reschedule tobiu haiki Singda Manipur gi angang singi khallaga Manipur government ki puning singkin biraga haribi exam si reschedule tawraga amuk handa ngasai gi smai tawna tuang tuang phar ki center sing atop state sing the center pire bangang sing sigi jeng biraga koi gi correction tawraga amuk handa reschedule to honingbagi apamadu leidana sarkar ki puning singsinjari Desamge Education amadi Academic Affairs ki Secretary Deb Dattana mahiroi singi punsi manghan biganu athuba matamda exam center reschedule tobiu haiki iba choice to waina notice ki waina Guwahati Shillong amdi Imphal seisa pira matungda masida center tagadoba choice tawjaraba mahiroi singasi akoi ikang khawdana emika lakpa matamda atotopa ararapa mafamsingda Mirut Kolkata Delhi asina singba jaga singda pisalakpa masina maram oiraga hayang che tawgadaw parikha sida masigi chathok chasinda khudong chadaba kaya mayoknariba asi koi ngasi leiriba government na ju mieng changbiraga kamaina masi exam se amona reschedule tawraga tahonbe yabra haibadu akanba mieng changani ngai tar desamgi side tagi ju Imphal Jiri Lambigi Sinam Khul Mayada amuk hanna chatkiba hing nongyaida chingning khairakpadagi gari sing chatpa yadaduna panduna leirure ngasi ayu pung 10 makhairom taba matamda chingning khairakpa mafam sing lokthokkhibadagi mahausagum gari amuk chatpa hokre Class 10 amadi Class 12 ki parikhyada Mark 1 fanglakpa mahiroi sing pungning thogotpagi thoram ama thangmaiban thingel maruda leiba Leonly Memorial Community Hall da pangthokre thoram aduda MLA Joy Kisan ANYTK ge advisor T Ramu yauna miyoi kyana sarukya ki mahiroi singda manamathum piduna pukning thogotkhi Board Council amadi CBS na loba Class 10 amadi 12 ki parikhyada First Division da mai paklaklaba Kairao Bitra Khulgi mahiroi singda pukning thogatpagi thoram ama Kairao Bitra da leiba Community Hall da 10 Star Development Society Kairao Bitra na sinduna pangthokre Paugi marak thatna atemba break amaga Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best career counseling center in Manipur. Hakchangi labor solakpadagi puju singaktaba, hakchang choktarba, tumma chaba yaraktaba, khong hama nungayaktaba singidamak, amatta nairaba upaidi, Jolib Syrup, amasu Jolib Capsule go chanmina sinabiyo. Quick zone gidi tata tis college di mamal suma phang khuding cham mane yo suma ngaro pista chalabni na adu suma takta superlink footing gi offer me amum pirisi di tas electric rang no sin bagum na yo tisin ba dudi sanagi mohut yangna sin ba yandre MS Iramdam ki Laisil Aqua Project Private Limited Kabo Laikai Dolaland Dalaiba Ekoi gi factory da 250 ml 500 ml 750 ml 1 liter amadi 20 liters packaged drinking water marangkai no phangbiragani naungnu puthok saba packaged drinking water asigi test kaw sungam ngam loi Break matunda taram nokchiri makhata bapau
कुंभी केंद्र की MLA ना महाकी लोकल एरिया डेवलपमेंट फंड की सेम खिबा किलोमीटर अहुम लोंग सांगबा वांगू मनिंग साबल लाइकोल ताबगी लंबी चतुन यंगसिनख्रे MLAS बीरना हाइकिबदा कुंभी केंद्र दा मफम खुदिंग मक्ता चौकत थौरांग की थबक सिंह चप मानना पाइखटले केंद्र सिगी दमक महाकना पुन्ना थोंग मानना चौकत हननबा थबक क्या पाइखलकपा अदुना खेनबा लेरक्तबनी हाइखी लमदम मदुंगी प्रजा मन फोंदोरकपदा मतम सांगना सेंबिदना लाक्लबा वांगू मनिंग साबल लाइकोल ताबगी लंबी सेंबिरकपा असि लुचिंगबा अमगी चपचाबा थौदांग अमनी हाइखी थौबाल पुलिस स्टेशन की मनुंग चंबा मफम अमदा था असिगी चतखिबा तांग 19 गी नुमिदांग पुंग 13 रोम ताबा मतमदा फमुंगदा तुमदुना लैबी मौनहा अमा लेकाय अदुमक्तदगी नुपी अंगांग लैरबा नुपा अमना इज्जत मांगहननबा होनरमले हाइरे थौदोक अदुगी मतांगदा नुमित अदुदा थौबाल पुलिस दा कंप्लेंट तौखिबा लैरबसो तांग कुंदा FIR लौखटपा अमदी हौजिक फाउबा मरा लैबा मियोय फाबिदे हाइना नुपी अदुना वाकलकले मणिपुर प्रेस क्लब ता पांगथोकपा पाउमी सिंग उनबदा नुपी अदुना हाइखिबदा मोइरांग थेम शोभा कौबा मियोय अदुना इमुंगी मी लैतबगी तंजा लौरगा महापु इज्जत मांगहननबा होनरमखिबनी हाइखि खुदक्ता आई जुम पुलिस ता चलगा आई रिपोर्ट तौजे अदुगु ngasi बोदो कनांतना केंदा इंगोन मतेंग पांगिरखिबा लैतेबा अदु तसेंगना आई तसेंगना लैजदबनेना आई मोइदा चलगा हारस मोइ केंता थौजाबिदे अदु आई कइनो बा इन तौदुजी वर्ल्ड कप येंग चलन मपुरोइबा लैत्रिङै टाइमिंग सिदा आई की काजिदा चंगागा माना तौरिजे अदु कितंग मतेंग पांगियो हाबने बा इन मोइदा चलिजे नुपाजे तसेंगना आई हजिं मागी फंगम थोपा सैराक्तोइ मतुंगिना आई माबु फाबियो माबु सैराक फंगनबियो जिरीबाम द फोंगबा इंग्लिश न्यूज़पेपर मणिपुर क्रॉनिकल की तरुक शुभ मपोक कुमोन थौरंग मरी लेनना चेफोंग असगी पब्लिशर सेराम हेराजित अमदी स्टाफ सिंगल लोइनना जिरीबाम की उचाथोल द लेबा ऑर्फान होम गिलगिल चिल्ड्रन होम द लेरिबा महिरोई सिंगदा अथुम अहाव एक्सरसाइज बुक अमदी पेंशन चिंगबा मतेंग पीखरे हैदराबाद चथरीबा ऑल इंडिया सीनियर रैंकिंग बैडमिंटन द इंडिया की सीनियर रैंकिंग नंबर 1 डैनियल फरीदपु मैराबा लुवांगना स्ट्रेच सेट माइथीब पीखरे डिस्ट्रिक्ट एडमिनिस्ट्रेशन तमेंगलोंगना नेहरू युवा केंद्र संगठन तमेंगलोंग अमदी कुलुमदो शुभ असम राइफल्स का पुन्ना सिंधुना इंटरनेशनल योगा डे की थौरम तमेंगलोंग की इंडोर स्टेडियम द पांगथोखरे खुगा बटालियन सिंहात असम राइफल्स अमदी चुराचांदपुर असम राइफल्स ना सिविल सोसाइटी ऑर्गेनाइजेशन अमदी महिरोई सिंह पुन्ना सिंधुना इंटरनेशनल योगा डे की थौरम ngarang चुराचांदपुर पांगथोखरे हौजरबदा मरोइबा पाव अमुक हन्ना GST याउना नोमद चंगदब याद्रब पोलम सिगी ममल हेनगत हंदुना मियामदगी सेल खोंगतपगी थबक चथरे हाइना MLA जोय किसन हाइखरे हजिफावबगी नासिम न पिजबा पाव मतंग आशदा लोइसिनजरे मिटेंग ताबिरि बसिंग बुमुकन खुरुमजरी